गुड मॉर्निंग ब्रो मैम ngasiगी update macam khaktam mai hobi pawdu tawjaramge khon se khar taple mi tumnare sida ngamkhai ngakpa luwang hai aina post thelam ni magi mayam adum mai post adum engbiro mai hobi pawdu lem pu welcome ni bolta hai pangal amasung mahaki post sida mahakna irisi yamna masi chaukhutaba yamna makha takreba minai masani hojiki hairiba luwang hariba miwoise mana irisi muslim dagi pot amata lairaga chaganu mitopta thabak amata piganu maiteida thabak khudingmak suhansi iramdam kansi hairabadi mitoptagi pot lairaga chaganu thabaksu mitopta suhanganu nahak kaukramare nahak si khangde ko mamangai da lan yawbo mi oiramadi nahak lan yawdaba mi oiramani soidamaki nahak si lamja sara oiramani wakalda mamangai da manipur da kuki ga maitei ga lan tawna matam sida kari mongdano pangal makhaina kari mongda pujalakhi truck honjalaega sakhiba adura nangsi yawram loi ai wakalda nangsi adui matamdura sagor khalamani soidamaki na hoi nangsi ai wakalda kuki gi khau pairam be chingmi gi khau pairam be ai wakalda nangsi minai mesani NS 37 haina route am leirwa he haidak long kakpada nang sara sitkane nang adum sunang kawgana nangi wangang si yamna thar class RSS ki masum saba nakok tur santhi jelba me male mai posi me amunna yemu to man hairisi sikumba misinani ikhoigi hojiki maitei amasong maitei pangal gi marakta simjep tharisi si masamak maitei rumbada yai na hoi atopa mioi rumbe yai ai wakal jobi ho luwang hairisi masi asema ki lamja harim luwang gi ortho lamja sara maja harim sima khangho luwang gi ortho lamja sara ne in lawni minai misana minai sakthu nang na sumkra comment tawrase si animaki marakta nuksina bawat halakpa madreidi chaukatta bawang dune nangisi yam sadin chaukatta yam sadin makha ta akraba si khoi gi mete isno makaina maktang masi gi account se thidok piraga warak watim to biradi yam phagani kari adi mana haribu wase yam kallabu wapamni dai gi sira follower sumiti micham yamam lai isna yamam ai full support to birakpa sikumba misinani mai tharese samaj sida khoi maitei amasung maitei pangal gi marakta mai tharse masigumnani pilar du di mawa lote pilar hoji yung khre dom hoi humari na mawa sublo lote moi du RSS ki salgi mayung amasung sangi santhi RSS ki mi ngangtani aduma khaidun yung lambu mawa sublo lote sengna haibda adu sikumba comment side to paningde animak ki marakta du sikumba mi sem tang thigat piraga war watem tabu ane account number su ka so hapamni du sikumba side to rakano mamangai da lam gi matamda kanana kyam mating tawge kyamna kari pangal mahina trak thoraga pot pujalega sakhrem ni matamdura credit kra lawjaningde adu sadum khangal vibe to aduni mayamda si harga nexi gi pause swajri lojira